Manipur gi Erangda Nupi ani Phi Thongdana Pukhibagi Thoudokka mari Leinana NCW gi chairman na Manipur Police pu Cheikhre Pawasi ngasi nungthil phongkhiba kanglei paki maira pawse dagi lokhatchaba nei Manipur gi Erang asida hawkhiba chahida Nupi ani Phi Thongdana Pukhibagi Thoudokka mari Leinana National Commission for Women NCW gi chairperson Rekha Sharma na Manipur Police pu chairaduna Police amadi Assam Rifles ta thamlamba miyam gi thajaba mangan khre haina su pendaba phongdorok le Gender sensitization for police personnel haiba hiramda ngasi ahanba Manipur Rifles ki banquet hall da workshop hogdokladuna NCW gi chairperson Rekha Sharma na hai karigumba irang ama natraga pamdaba thogdok ama hek thokpa khudingi nupi singda tainafam oidiba si makoibu pangal soli haiduna tawningbata tawribra asigumba wakhalon chenba adude miyoiba amagi wakhalon natte haikhe mahakna hai nupi ani da thokiba thogdok aduna Manipur khaknatana India pumba malemda ikai phirup khumankhe madugi damak Manipur na ikai phamtho e thogdok adu yauna nupi singda sokpa yaba thogdok wa thokpa matamda police na mang thana chongthoktuna thabak tawgadaba nei afaba police officer ama oidringaida afaba miyoi ama hana oiba mathau tai miyoi bagi afaba lonsat khangdaba misak aduna kaidawnungda afaba police officer oiba ngamloi hainasu NCW ge chairperson Rekha Sharma na thauram aduda saruk yakhiba Manipur gi DGP yauna makok thongba police official singi pungning singchenke thauram adu loiraba matung paumi singna hangba wahangi paukhum piraduna Rekha Sharma na hai Manipur gi irang asi loisina bohna bada nupi singi thodang yamna chawe mitai kuki amadi naga gi nupi lup singi mihut singa wari sakhiba laikhre karigumba nupi lup singa sina mangjil thaduna Manipur da tangdu laitaba purakna bohna rabade Athuba matamda hanagi phibamda hanjilakpa ngamgani haibagi thajaba lei lamdam asigi nupi singna lauriba thodang aduki matik chawe maram aduna makhoina thoroktuna tangdu laitaba hanjina bohona bana khwaidagi afaba lambi oigani haikhe ili melaina Manipur gi ahanba transgender advocate oire pawasi kanglei paki maira pawse dagi lokhatchabane ngarang district library kam central thobal athokpam and Thobal Transgender Collective ani na punna sinduna Manipur gi ahanba transgender advocate ili melai sorokhaibam Jites Singabu okpagi thauram ama DLC YC Thobal athokpam da pangthokre thauram asida khangabo kendra gi MLA o Surja Kumar Singhana chief guest advocate M Korawan Baluwang na president Laimuzam Pratap secretary Smart Security Service amade Santa Khurai secretary All Manipur Nupi Manbi Association na guest of honor sing oina saruk yakhe thauram aduda Santa Khurai na equal right and equal opportunity of transgenders ki matang da wangang khe MLA o Surja Kumar na lakliba assembly mifamda transgender singi wafam pukhatkani amade nupi manbi singi hak chapchana phangana bahona gani hai khe thauram mapugi warol piraduna advocate korau na hai khibada ili melai honaba yamna kanba loina na thauna fabi mahakpu junior transgender advocate amani haina singtha khe thauram loisin bagi saruk ama oina advocate ili melaida khudol pot pibaga loina na Manipur gi afauba advocate ama oirangna ba thauni mina khe